ngasi numida waram phongkhiba tongan Manipuri siphongsingdagi maruoibi ipausing miyamna thamjagi ahanbada Kanglaipak ki Maira News tagi khongwasaraga sapogi volunteers sing Manipur gi mau masana thorakpa tatatrak ama tumna mai thakredi Manipur amasum Nagaland state anigi lona bangamkai ki sarukta leiba Manipur gi Zuko tampa amasum Kozuri gi ngamkai manakta Nagaland gi Southern Angami Youth Organization Sapona maugi miwe mata angami gi lamsing haukiba December taraga mangadi gi sangba yaro hena atingba thamkraba matungda hingsa gi thaudok kya leptana satarakli ngase yuk pung ahumlom taba matamda Dimapur gi Imphal tamna thorakpa Manipur gi mauta leiba miwe magi tatatrak ama Nagaland gi ngamkai sharuk oiriba bishowe ma angami gi ban sogatpani singnaba sing mai thakre pauksi isina phangba paugi matung inadi mai thakraba tatatrak adugi registration number NL01 Q4710 ni gari edugi ayam seruk main sakre mai sakraba tatatrak asi Manipur gi Senapati district ki tadubi manaki tungam khulen village tagi thoni paumai apokpa sikho kobo miyu amagini hairiba gari si hana kuhima BOC manak tagi P heso mau apokpa Fulikhun mau kobo miyu amadagi kumza English ngani ga taraga mapan gi December taraga marida lupa lakh tarada laikibani hari Thaudo asigi matangna pauksi isina mau police amadi Nagaland police tagi phangba paw amigi matung inadi ngarang ihing nongai matung pung amarom taba matamna sapogi volunteer singna Nagaland gi Biswemat Dimapur ki Imphal tamna lakpa laingmai puba tatatrak taret rom khamlaga gari sing adugi se sang sek tawbigi thabak sataki maduda tatatrak registration number NL01Q4710 si Manipur gi maumasa magi mingda lairambadigi Atopa gari sing thadokraba matungda tatatrak atu fajinduna thamlaga ngase pung humlum taba matamda mai thakibani hari pausin hai gari edu mai thari habigi pau Nagaland police ki kangbuna phangmadigi police ki kangbu ama ngase pung taruk makhai rom taba matamda gari mai sakpham madura thunglaki hari nakalamoromda ngara nungthil pung humlom taba matamna su sapogi volunteer sing maudigi okto thoduna khoijuman tamna lak mau masama khoijuman gate manakta Tamthina Furak Padigi Hospital Lekanakre Masum Furak Padigi Shoktuna Lekanariba Mieduki Maming Apollo Sekuntraga Manga Apokpa Loshikawi Manipurgi Mauta Dubi Village Tagini Mak Impalum Digi Lak Nagaland Gimiani Khoijuman Get Fauba Mahaki Outdoor Tinbina Bahaizarak Padigi Tinbas Lubumatam Taudo Tokibin Harry Atopa Taudo Amadana Nagaland gi Angami area da leiba maugi imung mangagi miyoising sapu amadi Sayogi volunteers sing na tanthorapadi maudu lanjelaktun haujik leire hari mau police station gi OC gi phangba pawgi matung inadi maugi khuzuma dagi auto driver ama khuzuma furak le habigi pauta badagi mau police station gi kangbu maphamdura sangsinana ba tharang tawringaida miyedu mau lanchelapadi khudakta tadubi hospital pukatuna miyedu leyengke hari oirakliba phibam sing asigi matangda state anigi police singi marakta paw faunaduna pamdaba thakdok sing thoktana ba haujik yamna kana thabak lakhana ba honari Saira sida ngarang numidang Manipur lengak ki commissioner hongi thawpuri bati ranjit amasung Manipur police ki ADGPP kailuna mauda satuna maugi tungan ba civil society organization amadi miyamgu unaduna wari sanakre hari atopa pawmana Greater Nagaland Kokilena Singba Apunba Manipur Kaiba Yaba Furup Kimingda Demand Torpo Pudimak UCM na Katlaga Manipur Miyam Guluina Sapsana Tinagani Zaisandra Hausuk Manipur Goeriba Piba Misi Yamna Lure Manipur gi Apun gi Saktam Haibadi Territorial Integrity Saganaba Aikoi Punama Toina Naminarabada Luribadi Manipur Miyamna Karikarma Taudang Amatoina Lominagadagi Haibaduni Greater Nagaland Kokilena Singba Apunba Manipur Kaibiya Furup Kimingda Demand Torpo Khudima United Committee Manipur UCM na Manipur Miyam Galoina Sapsana Tengnagani Haina UCM gi President Zaisandra Kunthojam ngasi UCM gi office ta pangthokpa pawgi mifam amada unaba mada phongdokrairi magna makhatana pawmisingda haikibdi Manipur Miyam na Kanglup naiba madi community oiba miyengda yumpham oibaga thabak tawba thadokpa matamoire India ki state ama oina India lengana sakhanglaba sahi yangkai mapung faraklaba phaw India amadi Manipur lengana apunba Manipur bu laingak na bohona bada khunai sida lairamliba furup masil marakta khuraki ina laisaba
community the base of agenda kaya gi makha da barat lenga amadi manipur lenga ta tungan ba demand kaya ga loina sangchili ba apun bagi saktam da singsep thari ba organization singda UCM na warol khara thamakli warol sing adudi Manipur hingminari ba community kharana sahi lising mga hena puwari lairaba punna hingminaraglaba khunai sigi marakta phuru masil gi marakta penada mamani lisang sina nungaina ta ba leibigi mawongda community leader kharana Barat lenga amadi Manipur lenga ta khuyek piduna wakalakpasi khunai sigi puwari bu singna bani haina UCM na lawi Manipur miyam na khangmina ba yabadi CSO amadi community leaders sing asigi agenda sing asi khunai sida sahi lising mga hena hingminaraglaba awana kya khangminaraglaba matung asi kunga mathoi suba century sida community masial goeba angam tanaba madi lingzel manadaba sina bar lengakta Manipur gi puare siu lan uhan madana tana semdok semjin tawkiba yabigi tanja masu pigadawre habisni Manipur si maitai mitai tangkhul khongjai aimol sothe mau maram kabuina singba furup kyana khunda minari belamna mamoina community the base tawa banner kaya semgatuna nungsi sanana hingminana ba furup masil lan uhana ba issue sagatuna Manipur lenga amadi barat lenga ki mari lenaba Department of Home amadi PMO da tuan state natragana autonomy taliba asi apunma Manipuri khunaina kaidongaida yarai ki UCM na ubang ami madudi ngasi suri ba maina sina ireisa kaya gi pukningda maribak ningba madi Manipur kaibi yaru habigi maidi kaya suduna akan mapakhum pining bagi wakhalon laikai amadi khul na singmada leiri adubu CSO amadi community leaders singna matang amadi matam leiringai maidi degi maijau olaktingai da UCM na community leaders singda khunai sigi apun wakhalon da hingminana ba karamba table da phamina duna wakhal tamina ba open invitation tawri hari UCM na thamlakli bu wapama mana ningtamlaba khunai amada puna hingminaralaba furup masel oina aigi yumda pendaba leiba matamda Yomlonaba yumjau sabi ina khunbada nibi hainabi amadi wayel hanbasi thadokpa matamnu haujagoi puari na khudamni leminari ba fur masel punna ngakminaraktuna sai kya hingminaduna laklaba matung ngasi ningkha tamlaba khunai amadigi India lengakta tillabasu UCM na matamgi matung ina Manipur kainaba madi Manipur thugaina ba honarappu khudima UCM na ikatlaga Manipur miyam loinana thengnagani Manipur gi civil society organization maira pai bi amadi tuan society leader kya yaung CM ki ba apun ba apex body weriba UCM na matam punamakta Manipur khunai kai bi yaroi haba khongpham adu ngasi su miyam ga loinana lepmina ba ga loinana Greater Nagaland Kokile sing Manipur kai bi yab furup ki mingda demand torak khudima UCM na Manipur miyam ga loinana sapsana thengnagani soidi atopa pawamanamo CM Birena Lokta Amadi Morena Singbada Solar Park Semganava IIFCL ga wari sanakre Seminis N Birena ngasi CM Bangalore Indians Infrastructure Finance Committee Limited IIFCL representative singa unaduna Manipur gi tungan mapamani da solar park semganava gi matangna wari sanabadu da finance company asiga kusamnaduna Manipur gi Loktak part solar park ama semganava madip Atai Manipur gi tungan mafam sing haibadi Southeast Asia gi gateway oigadoriba more border town sing gi mafam kyada solar park semganaba yamna kupna khananaina ki haidi ngasi wari sanabadu da IIFCL gi representative singna paikhat kadoriba solar park asigi oirakadaba mong matawa madi phibam sing screen da kapthoktuna CM da mamutana khangan ki so haidi atopa pawmana MAHUD Minister Khemchand street vendor Phambi singbu thathi Nganglaga thadorakpa bu penakidre IMC gi order yaningdi haiduna sinthaleptuna khongjang sangsingkre sohari Khoirambal kaithil da Manipur lenga nauna sagali ba temporary market kaithil Phambi gi matangna akaknaba matamama Impal Municipal Corporation IMC na lokthokpa bu amuk hana khanthabina ba kaithil Phambi singna MAHUD Minister Yumnam Khemchand unarubuda khanthake haiba wapam masjid namata thamnana Thathi Nganglaga thadorakhibabu PN da phongdoktuna nomagi sintha leptuna street vendor Phambi singna khongjang sangsingkre Roadside Vendor Welfare Association Khoirambal Kaithil Temporary Market Set Vendor Association Young Women's Street Vendors Association amadi Panthoibi Ima Kaithil Temporary Market ki lusingbi kyana saru gyadun sintha leptuna satharkiba khongjang adugi matangna wa ngangladuna Roadside Vendors Welfare Association Khoirambal Kaithil gi General Secretary Kiran Mala Tongbram hai
street vendor phamba lakliba si tawkshinaba lakpanati yumgi sakhumai mutanaba lakpani hana suklai leiramdaba order ama IMC na tholakpa sida street vendor singbu question chenduna pot jolo haibani matam kyagi mamangdagi mafam asi street vendor singi oiduna lakli lengana su mafam asi bu street vendor singi dama kaithel sabidibani haukiba December 13 da IMC na mafam asida porfam phama yabagi matam ayuk pung 3 tagi numidang pung 12 phawbudang pirakpa lebak thibani hairiba mafam asida khulangka kaudriba matam gumani pot yon lakpa si tawkshinab lakpa nati lenga amadi mari leinaba singna atubuda order si khantabi yoiki amaromda young women street vendors association gi secretary akham daina na hai hiramasiga mari leindana MAHUD minister unarure adubo minister na hiramasi matana khantage haibu hoi masjid ama phaw haidana tathi ngalga order thokre kawbra haibu wapum haikwa hairakpa si pianaba phongdoki ngasigi khongjang aduda IMC ki order yaning de business timing no restrictions respect street vendors act we want peace haibna sing bathaba play card kya paiki sohairi atopa pawamanamo Pakistan ki foreign minister Bilawal Bhutto na PM Narendra Modi da leibak masata da wapum kya haikiba bu BJYM na yaning da phongdoktuna wakat mi phamkhrairi Pakistan ki foreign minister Bilawal Bhutto Zadari na United Nations Security Council UNSC gi miphamga mari leindana pangthukiba pawmising unaba mada India Hitler gi lengak lon ga sakmanare malemna terrorist ni hairiba Usma bin Laden di sikre du India gi Prime Minister Narendra Modi si Gujarat butcher ni haina leibak masata da wapam phongdokiba bu yaning da bu utuna Bharatiya Yuba Morcha BJYM Manipur nga si ayuk Imphal gi nite pat su thekta leiba Thambal sanglin mamang no wakat mipham sathabaga loinana Manipur gi Governor Laganesan memorandum speech kre ngasi chatakhiba protest atuda BJP Manipur Pradesh ki President Eshata Devi Vice President Premananda Mitai Sidananda amadi BJYM gi thomi sing sharyaki BJYM Manipur gi president su oiriba Manohar Mayum Bari Sharma na phongdokibada yumlo na balaiba amagi leader oiriba prime minister amabu terrorist amaga sangdam na baktanatana yamna leba masata da mongda Gujarat ki butcher haina fawo ushitaba international platform amada address tokibadu BJYM Manipur na suhaksina lawaki loinana Bilawat Bhutto ifiji maithaki soidi atopa pawmana Lainga ka kukila hulup singi marakta su agreement sa thariba withdraw taw haina khurai lamlong nu wakat mifam sa takrahidi Manipur lainga ka tungan kukila hulup singi marakta sa thariba suspension of operation su agreement si atuba matamda withdraw taw haiba dabi tawduna ngasi Imphal East ki khurai lamlong na miyamna wakat mifam phamkre coordinating body khurai sinduna pangtokiba wakat mifam adura body sigi spokesperson Bon Khurai hai Foreign national amana lusing ba kanglup amaga Manipur lenga ka santi gi wari sanarim libisi mataw karamna sanaram libno karigumba lahulubasi China natraga Pakistan masa oiram lagana India gi lenga ki phirep kari oiram gani lenga asna santi gi wari sanariba lahulup singi lusing ba si foreigner ni haiba khanglabani na santi gi wari sanabale piro loinana logi matungina lusing ba si father masa gi maram damda halan khwai ki mahakna makhatana phongdokibida lamdam asida mitop kya sanglaktuna isagi leizariba leifamna singmuda ayet papirakribisi barat lenga ki aronba demographic imbalance ama leinaba sangshilakpa policy oirabra haibisi singnadaba ngamde maram aduna lengakna KNO ga sathariba pisto asi leptuna foreign national singasi logi matungina matik chaba serak pigadabani hainasu mahakna makhatana phongdoki Makasa tarakpoina kangla paudigi to papaw mana kanana marumno kanana yeknavano kanana isil inawno kanana mitupno unaksu furup kyana khundaduna laiminari bekanglai pak Manipur sida furup khudingna mana pamba lambi khudingda loina induna satkadabani haibu wapum kya phungdok naraklabasu hairiba demand singa duna hingminari ba furup singa sigi punsi rol nga si amadi tungi poram yengduna yaba mati yana ba puna khangminaba purakna ba hona bada puna phamina duna wari saba matautai loinana apun ba haibu wai sigi mayokta lairakadaba demand singdi thadokadabani madunatana Mana si taurakle adudi aisu tahorani han aigi phurup tagi yengnaraga angam tanmagi phiba masina sum henjilaktuna aikoi maselgi marakta wakhal fauna haudabana harumgi lan taunaringai da mi topna khudong sabe heklawi lamda masiga sakmana ba kanglup singna koina khundaduna lairiba singna hek tapna khudong saba lauksilakpana ngasidi lamda masi thugai ba yaba mawang amada changsilapugum tarakli
lamdam asigi leihauda poklaga lamdam asigi sengsa aduna leiraga lamdam si thugwai duna anoba map ama yekani khalibisina aina kari tawkhre amadi kari tawri haba udana kanaguma mitop natraga lewak sibu thugwai na visinba mi khraga tung inba manba asimakti tawduba fai haina the United All Community Social Uplifter kanglai pak Yunaksugi BP Laikhuram Zayantagi Sirolamada Haidi Siola Cinema Khataribadi Yumlo Naduna Lady State Natragan Laybok Singi Kanglup Singna Lobby Tawduna Koibu Masit Masit Fugaiduna Anoba Map Ye Nabahona Riba Sida Miam Hupna Mikupna Home Singduna Laiba Madi Madugi Mayok Puna let me never sang it Amadi Madugi Poram Kudima Tingogadabani Maduna Asigum Lava Mikup Shida Talibu Wapum Singa Sima Sana Kangzadana Mitop Miansa Singi Kut Yauri Habisi Fong na Kanglabani Habisida Laloi Karigidamak Mitoki wa Induna Territory Amadi Administration Akaiba PBG Tawong Amada Anobo Map Yek na Bohot na Ribano Habisimuna Kangbiu India gi Anobo Police Man Mamona Yumlo na Riba Nagalenda Santigi Mingda Eastern Nagaland Kobo Siem na Bohona Bigi Man Matauksi Uraga Aikoisu Pangani Kanbagum Hokiba Kangluki Irang Amadi Aranba Wari Singbul Sagatuna Hingminariba Masul Manau Sinda Blame Game Tauduna Talaka di Mana Simakti Lamna Masibu Hoki Pisai Lising Kyadigi Kanduna Taudang Lauduna Lakli Basing Nabangamlo Habisi Phone Haidi Makasa tarakpo na manaba pauksi di geto papamana social amadi service security da labor department ga asumba khongthang thabak phabo official sing excitements promotion da reflect of you amtuk thenglabasu thengna sei taragi matungda imphal sargi phata haudi amot akai kyabu management lorakiba solid waste management plan lamdengda maipunaragliba establishment IEC TSL Engineers Energy LLP da sahi tara hena sinmi oiraglabasu sinmi singa duda makalamatagi labor law sing implement tawbitri haiduna wakat kibo all Manipur Trade Unions Councils amtuki haija serial number amtuk GS SWMPW 2022 PT01 tang taragaturuk thamapan English singaniga kungani thoibu Labor Department ki Deputy Labor Commissioner Peter Salamna Senior Inspector Ahum Huidro Beren Singa Laisram Priyo Kumar Singa Loinana Subol Singa Ahum Thaduna Satakibi Inquiry gi finding da amtoki wapum sumli hana confirm toki loki baga loinana hairiba agency asina sinmi singi appointment order piramdaba sinmi singda weekly holiday piramdaba sinmi singi register thamlamdaba EPF amadi ESIC enroll toramdabigi report yumpham oiduna IEC TSL Engineers Energy LLP gi Vice President da numit taraga mangani gi menungda hairiba labor law singa sigi implement tawkhibagi complaint report piraknaba khankrabani hairi haukiba November tang mapan English singani ga kungani thuri thakiba Labor Department gi letter number left 1912021 mix 61522 ashida maruoina pallibadi hairiba establishment IEC TSL Engineers Energy LLP na Minimum Wages Act 1948 Employees Providence Fund amadi MP Act 1952 Employees Act Insurance Act 1948 amadi Payment of Duty Act 1972 na singbigi section sing violate tawre haibisini hainisu pawusna makatana sa fongdorakli Hauzi ko ina di miyang pawusi sumatang sa lusinjarage masumiyang puna na wabdit nga minasay na su sinel sige mekedigi mayang infam na tamzari